Honda company have say coin ikang the kangner of a company money. Honda company have the minute couldn't get grow any and a taliv a company money. Ngasi the Honda bikes, car, private jet somebody robot for was having a little company more. I am an loin toner if gari activa. Iconium the palm of car, Honda Civic, Masi Matokram the Sakivano have see Adom Han and a Kanglum Kiroi. Masi Punuma see Yamna Lairaba Khktngdei amagi Honda Zamanamdi, Mahaki Ningen never later Vadunung a sea Honda company na Sion my Pakpangam living. Matamdun 1906, Zafangi Apik Khktngdei, Soisiro Honda Koba Angangama Poklami. Angang adugi mafasi yot suba misakni aduga mahaki mamasina fi saraga yumadu yamna wana puzavani. Makoigi mungsi asuki matik lairaba haibdu oirami. Lairaba haibabu soisirogi masilmanau mangasi naba matamda hidak lainaba pisa laitaduna makoi mangada muk sikrivani. Asumna pisak pikna mahaki masilmanau singadu kaina kirami. Lairaba haibstay nantoktuna paisa paiba mi ama oiba haibsi lairik fazana tamlaga thabak ama thivasni haina soisirona khalami. Aduvu live activities soisiro lairik yamna sonba exam khudingi fail oiba angang ama oirami. Angang oiringi matamda soisiro mahaki mapuga loinana rice mill amada hek satlami. Rice mill adu da petrol na salaiba motor ama sulerami. Matamdu da ri masing mapotsi yamna tang no bo fangma potni. Masigi motor sigi makhol masina thadorok maikhu amadi petrol adu soisiro na yamna khoida jarami. Masina mongoda motor amadi machines ki pesan ama faholami. Mahakna sahi 13 surukpa doida mahaki punsigi ahan boina car ama urami. Car adu ubada soisiro pungau ngau khirami khantharuba tawduna car adu kanna chelaga tana khirami. Car aduna khama matamda petrol khara car roi taraglami. Madu soisiro na kuntharaga magi makhut aniduna petrol adu thamlami. Aduga mahakna wasaki aishu nomani soidana Esagi car ama sajagani haina. 1922 soisiro na magazine advertise ama thengnarami. Tokyo hariba sahar aduda leiba art sukai koba car repairing tawphum asigi sinmi khara koba adu mahakna thengnarami. Matamdu da car repairing tawbusi soisirogidi yamna pamjaba thabak amani. Aduna thinthawa tawdana mahakna thabak adu apply tawrami amadi mahak thabak adu khanki. Asumna mahak lairik tama tokthoklaga samnagi chahi 13 surukpa matamda mayum thadoklamlaga Tokyo hariba sahar asida laklami. Mafum aduda chatpada soisiro yamna haraurami maramdi thabak adu mana yamna pamjaba thabak haibadu oirivani. Adubu mahakna khallibasigi ona tainaba ngaktani oirakadoribasi. Mafum adu yorokpaga soisirobu garage adugi mapu aduna car repairing tawhanbagi mahutta mafum adu sengtokpa amadi angang sangbagi thabak oin tawhallami. Asumna tha kya haukhre adubu soisiro car semadi lairedana thengba fau thenghalamde. Mahak yamna ningba kairami amadi thabak adu toktholaga mayumda hallasira haina fau khanba yauki. Adubu asumna fail oibasi mama fa khanghaningdaba maramna mahak khangduna leiki. Matam kharagi matung 1923 da Japan da akanba earthquake ama thoklami. The Great Kanto earthquake. Masina maram oraga Japan yamna wawa haibadu orami. Adubu soisirogidi masina mahaki punsigi ahong mama puraklami. Earthquake adu thokraba matung earthquake da thabak toramba sinmising adu magi mayum semjinaba loina hankirami. Aduna hoji garage adu soisiro amadi miyoi amaga makhoi anikak ngai hore. Aduna upai leitrabada garage adugi mapuna soisirobu car repairing tawba tamhanki. Car repairing tawba khangnatana testing idama gari singdu thawba fangki. Soisiro na yamna thawai yauna thabak tawjaba aduda mayam loina apen forami amadi kuidana mahakna mafum adugi khwaidagi haithoi singdoiba mechanic oirami. Asumna mahak promotion su mathang karaklami. Matam adura Japan da motor sports yamna popular khalakpa matamni. Aduna art sokai gi mapu aduna soisiro da racing car ama assemble tawna bukhanganki. Soichiro na second hand American Curtiss biplane gi engine ama lerami aduga Mitchell ko car ama da hapsilami. Asumna racing car ama mahakna assemble tawki. Car adugi maming si mahakna Curtiss haina thonki. 1924 ki Japanese motor car championship ta masigi car su participate tawki amadi car sina first position lowki. Masida soichiro na su asobo thodang ama lowki amadi masina mongoda car assemble tawbagi experience ma su fanghanki. Masida ki soichiro car racing da amuk pungau ngauki. 1928 ta art sokaina hamamatsu hariba soichiro gi khungang asida garage adugi branch ma hangtoklami aduga branch adugi in charge na soichiro ohlami. Ahanbadadi garage asi ilaina mai pakne haina khanarami adubu asengmadadi madugi ona tainaba ngakta thoklami. Matamdura soichiro suknagi sahi kunmathoi shuda ngairi aduna customer singna makoi car adu sahi asuk noukraba soichiro da sembal loina tanarami. Garage adu close toksinbagi film da laklami adubu soichiro na wakhal munna khanduna idea ama puthoraklami.
mahakna uba fanglami atai garage singda car si hanjin hanjina yaraktabadi car adu semba ngamlaroi haina intholaga thamba car kya leibadu mahakna urami madugi car sing adu mahakna ngamna honaraga loini sem kimadi masidai mahaki garage si maming asuki matik salaki asumna business ki growth su yamna wangkhalaklami 1931 mahakna sahi kunmunga surukpa matamda mahak tha khudingi Japanese pesada 1000 yen tanba ngamki amadi magi garage adura miyoi 50 muksu thabak piki matam asida soisiro racing car assemble tobu khangnatana race adudu su saruk yarami 1936 pawda mahakna tournament kya gi winner oirami amadi motor sports ta mahak ki career semlage hana fau khanki adubu yamna laibak thiba thodok ama soisiro da thoke July 1936 racing toba matamda soisiro gi car adu accident ama tholami amadi mahak gyan mangduna tarami hospital da mahak gyan tarpum matamda magi masapuma anawagi chaina aduna henman kiduna lengba fau ngamlamdi mahaki mamai gi saru du fracture torami oi thangba lengjungmi saru du dislocate torami amadi khudang gi saru du su fracture torami thodok asdai soisiro racing amuk hana yawo fangkiti mahaki anaba adu phone bonabada tha tara nepal chupna changki nava hek farakpaga mahak gari gi parts sing manufacture tawbagi lamid amuk khong thangjilaki mahak hauzik piston ring hariba gari gi parts asi sanabagi damak sem sarami piston ring havsi gari ama savda sangba yamna maru oiba part amani aduga matamdu da masigi demand asisu asuki matik wanglami mahaki car repairing gi business adu magi employee sing da sinaramlaga 1937 da tokai seki haina mingthonba company ama linkhatlami masida mahana silmi yankhai ama suneklami aduga atang atangba machines kya am su leirami soichiro gi punsida piston ring savagi experience masira fo leite aduna magi family amadi marung pang singa masi tawgunu haina hairami adubu mahakna yaramde amadi asumna hairami aina posak amabo amutang ukragadi madu aina sava ngamgani mahakna leptana ayuk numidang khaidana atai workers sing aduga loinana thabak surami asumna magi lejaba saving pumba loisilaklami factory edu run tawnabagi damak paisa di watpa yadavnina soichiro na magi nufi gi sanal fa khudimang loina kaithoklami adubu masi pumnamak oiduna su soichiro hauzik fau piston ring ama fau sava ngamlamde adudagi soichiro na khanglaki mangonda piston ring sabagi knowledge mapung phana leitavna mai pakpa ngamdavni haibasi khangki madugi matung soichiro na sahi 38 sorokpa doida hamamatsu high school da special student oina admission tawki amadi mafam aduda metallurgy tamki mahakna school da tamlakpa sing adu factory da apply torami amadi mamai thang November 1937 da mai pakna piston ring sava ngamki mathangi chehne da mahak piston ring mai pang savadana tana maming lerba company Toyota amadi Suzuki company da fau piston ring supply tawungumki masida sunatana Japan navy gi machine chamadi atai polam kyasu saki 1940 gi matam fawada mahakna asobo factory sadra magi business asi asuki mating mai faklami adubu wari asi amuk mathak makha on gadore matam adu World War II gi matamni Japan amadi America ani si yamna kanna lan sokna ni ge matamni lan adugi manung noma American singna nongthakti bomb kya thadaраklami madura soichiro gi factory edu da tasinduna factory edu pungtum tumki bomb na thugai bi khraba mafam adu soichiro na yamna wana semjinjare adubu amukasu lu kokpada len tawa haibdu oire semjin ba hek lorpka hamama suda akan ba earthquake ama torami madura semjin bada ngari factory edu muk pungtum tumkirami asumna war amadi earthquake na maram orega Japan gi economy amadi soichiro gi punshi su amuk zero dagi horokpa tarami soichiro na ate kai nangkraba mahaki factory edubo Japanese paisa da 4 lakhs yen da yonthoklam eduga mak thabak tagi matam khra potharaga leirami asumna leringi matam sida soichiro na Japanese army na sizinaba generator amakhak thengnarami generator adu mana kumna yengsilami amadi mahaki wakhal da kariguma idea ama laklami madugi idea sina ni ngasi Honda company gi foundation oirakadori vasi Japan da matam adu lan loikivda ngari aduna petrol si yamna phanglamde maram asina petrol gi mamal su asuki mati wanglami aduna Japanese miyoi na thabak chathok chasin tawbasi anam mana cycle da loin sanarami aduga soichiro gi idea sina masigi cycle asibo motorcycle onthokpasini asumna 1946 da mahakna Honda Technical Research Institute asi linkhatlami mahakna military engine adubu modify khara tawraga cycle adu da pansilami aduga cycle adubu motorcycle gi mawng da onthoklami magi idea si hobo da mai paklami amadi gari adu su mayamna yamna pamnarami adubu masina mai pakle hafidi yadri maramdi hojiksu soichiro da problem ani khak leirami ahanbada hoji mangonda leiba engine si somnagi chawwa khaktane adubu gari adugi demand si asukhimatik yamna wanglami ani super problem sina engine adu petrol na chalaibani aduga matamdu da petrol gi mamal si asukhimatik wanglami problem sing adubu solve tawnok bedamak soichiro na mahak masana design tawjuba engine ama sarami aduga cycle adu da hapchilami
masigi gari sida mayamna yamna pamnaba khara hairagadi masigi fuel si petrol na 100% oraga thodi usa nagi sungba resin amadi petrol khara ga yansinaraga orakpa fuel aduna gari adu thobu yarami masina miyamda yamna khutongchaba oilami amdi gari adu mayamna fatfat loina lainaki masigi mai pakpa asigi matung soisirona cycle dagi samtok manataba masana sajaba motorcycle ma puthokadi haina sab yungna leplami masigi damakta mahakna 1948 ta Honda Motor Company asi linkatki Madugi matung sahi ama lairaga 1949 da mahakki ahanba motorcycle saba ngamlami gari adugi maming si Dream haina tholami adubu masigi gari si market tadi pura fail oirami gari asigi speed asi asuki madik yamna yangi amadi style su yamna fajabu gari ni adubu gari si yamna lumba haibadu oirami amadi paisa su yamna tanglami aduna masigi gari si Japanese ki miyoi singdari yamna sana da haibadu oirami masigi fail oibasigi matung soisirona middle class family ki damak sapsag dabu gari ama sarge haina leplami Hojik lairiba problem si power level gari ama saba si power level engine ama darkar tarifni aduga power level engine si matamdu dri yamna lumlami aduna gari yadusu adum lumba haibdu oirami aduna soisirona kanna honaruba matung 1952 da cup haina mingthonba engine ama sarami size ti atai engine ngi yangamda yamna piklami aduba power di yamna kanba haibdu oirami sigumba engine ama puthokwa si matamdu dri yamna sawba mai pakpa amani aduna mahak Japan gi Blue Ribbon Award fawbo fangki Engine this hare the hojik motorcycle adu sabagi matam amuk yorakle soisiro prithvi ki mafum kya satuna motorcycle gi lamda khang herba expert kya gunarmi asulna motorcycle gi design si fajra munnan nainarba matung 1950 at super cup haina mingthonba gari asi puthoklami masigi gari si matamdu da yamna fajaba amadi quality level gari ama oirami aduga gari si da khwaidagi mayamna pamna ba hairagadi gari si nupi angang ahallaman khudingmangna thawbada paksarami Gari si Japanese market asuku mating mai pakpa haidu orami asumna Honda company asina matamdu da Japanese market number 1 da leiving amlami masida sunatna thangnabu country singda gari adu mai pakna export do ngamlami adubu world gi oina top 1 oina gi damakta USA gi motorcycle gi market sida mai pakna export do ma darkar tarmi maramdi matamdu da USA na market si khwaidagi chawi amdi paisa khwaidagi paiba leibakni matamdu da America da motorcycle si sumna gi gangster amdi criminal singna thongna gadaba gari ni haina khanarami aduna misam kyadi motorcycle asi thongnaramde masigi wakholan asibu hongtokna bidamang maming leraba magazine time life amadi look hariba magazine singasta Honda kabasi advertise torami adubu mokoi ki advertise ko si isam chamna tawbana te kok yamna thadaraga tawribani advertising adu da motorcycle hariba wahei amata foxizna de mokoi ki advertise adu ki tagline harami nangna khwaidagi fajaba misaksi Honda da thengnagani advertise adu da mokoi gari adu mokhal khoima ki miyoi singna thawbugi picture sing haplami asumna American singda leramba motorcycle gi wakholon adu Honda na hongthokpa ngamki amadi makhoi gari sing adu mai pakna yonba ngamki 1968 fawbda Honda na America da gari lakh 10 hena yonba ngamki aduga 1973 fawbda America gi market share da Honda na 43% fawba kansinba ngamki asumna Honda na gari adu gi anauba model sahi khun gi puthokna prithvi gi oina khwaidagi chawba motorcycle brand oiki adubu motorcycle kya putholo basu soisiro magi angang oringai da ningjakhiba manglan adudi hojik fawbo mangfauna wangamdri aduna hojik mahaki manglan adu mangfauna hanbagi matam yorokle habdi mahak cars habagi matam yorokle 1960s ki matam da Japan of Horror company Suzuki Nissan amadi Toyota na singba khara de dum leire aduna car gi market sidari competition si Honda di pura zero oidoribni aduna mahaki marup mapang amadi business members sina masigi khongtang si hantu u haina tattan haiki adubu soisiro di magi angang oringai gi mangla du mangfauna da yade haina sab yungna leplami mahakna magi matam bumba kaithoktuna paisa arei wakai thadaduna ahan boina 1963 da four wheeler gari ama puthoklami adubu gari asi car makti nate masi T360 haina mingthonba pickup truck amani adubu laibak thiba amana masi gari si market ta mai pakpa ngamlamde Honda gi ahan basaruk si daweda ba habdu orami adubu Honda di ninghanna ba tawdana motorcycle da sizna kifa idea adugu loinana middle class family sing at laibang ngamgadabu car ma sarga haina leplami asumna 1967 da Honda na N360 haina mingthonba car ma launch torami car asi high mileage orami amadi space yamna sarami masida sunatna car asi gi mamal si atai car singi 25% hena hongna yontoklami maram asina launch sek tawba car si Japanese market ta asukumding mai paklami Japan dani mai pakle du hojikshina world sin mathungna car si mai pakhan bama mathau tari 1970s ke matam da Honda na asobo opportunity ama urami matam du da world sin mathungna thau si phangnaramde aduna thau gi mamal su yam tanglami marak sida US government na automobile sing na tholiba pollution si gi mayokta case kya paikhalaki mastagi makhoi na clean air ki makha da car sarbe company sing da athing ma kya thamlaki
मखोइना हाइरबसी कार सागे हाइरबदी इंजिन सी पोल्यूशन यामना थोक्तबा इंजिन सिजनो हाइबसनी मसदगी कार कंपनी सिंगना लॉयर्स क्या नेक्टुना यूएस गवर्नमेंट दा केस क्या फाइल तरोमी अदुबु अमरमदना होंडा ना लॉयर्स नेकपगी महुद इंजीनियर्स क्या नेक्टुना हेना अफबा इंजिन अमा पुथोकनबा रिसर्च तरोमी चही खरगी मतुंग होंडा ना कंपाउंड बोटेक्स कंट्रोल कमसन इंजिन हाइना मिंगथोनबा इंजिन अमा पुथोकलमी मसिगी इंजिन सी पोल्यूशन नेमहनबा खंगनतना थाउस यामना सादबा इंजिन अमा ओइरमी मतमदुदरी मसिगी इंजिन सिना ख्वाइदगी ममिंग चटपा मदी ख्वाइदगी पावरफुल ओइबे इंजिन अमा ओइरमी अतै इंजिन गे यंगनबदा अतै इंजिन सिने मसिगी लेवल अमा फाउ यौबा नते 1975 तो होंडा ना मसिगी इंजिन सि तौरगा होंडा सिविक हाइना मिंगथोनबा कार असि लॉन्च तौरमी कार असि मियामना मदी यूएस गवर्नमेंट असु याबा गाड़ी अमा ओइरमी असुमना अमेरिका दा फाउबा कार असि असुगी मदी माइ पाकपा ngamlami होंडा सिविक वर्ल्ड ख्वाइदगी ममिंग लेबा कार गी मरकता चनबा ngamlami अदुगा ngasi ngasi su gari sigi anauba model kya puthokuna market ta mai pakna yole amadi aikhoina su uri amadi isa isa gi fo loina leinaba yauri ba ngaktani masigi mai pakpa asigi matung Honda na Honda Accord amadi Honda City na singba anau odomo design gi car kya puthokki asumna soisiro na kanna honaraba matung mai pakna masagi car sabu ngamkhi amadi mahakki angang oiringai gi mangla du mangphau nakhi soisiro Honda na hairami mai pakpa hefsi 99% maithiwa aduni अखोइसु कयुम कांद माइथीगनि हाइबगे अकीबा फावी माइथीगनि खनबदगी थबक क्या तौखिदबा याउनरिबनि अदुबु सोइसिरो होंडागी पुंसी वारिसिदा अखोइना खंगमगमि मदुदी माइथीबा हाइबसि मिपुम खनमकी माइ पाकपगी लंबी अदु यौनबा चटपा मतमदा अदुमुक याउरदबनि अखोइना माइथीबा हाइबसि माइ पाकपगी लंबीदा चंगसिनबगी अचौबा खुदोंचाबा अमनि हाइना खनगदबनि माइथीबा खुदिंदगिनि अखोइना इसागी असोइबा खंगबा ngamgदौरिबसि अदुना माइथीबा हाइबसि अखोइना किरोइदबनि अमदि मसि माइ पाकपा लंबीदा चटपगी खुदोंचाबा अमनि हाइना अखोइना खनगदबनि